International relation amasung geopolitics ki oiba anova video update amada amukka hanna taramna uksiri. Video asida haukiba matam kara asida malem asigi mafam kaya amada nauna lakiba development sing adugi matangda samlamna apunba video amoini miyeng dabinasi. Ihan anbada India gi yumthang na duna leiriba Sri Lanka hairiba country asigi maikaidagi China go back haiba campaign hauragani haiduna yamna fong na China da warning tawkre. Hauzik asi Sri Lanka hairiba country asida leiriba miyamsing asigi thamoida anti China oiba sentiment asi nongmagi adumak wangkalakli. Handaki sahi asida thokiba Sri Lanka gi oiba economic amasung political gi oiba crisis adu leikraba matungda hauzik Sri Lanka asi fibam yamna sokpa condition amada ngasi su leiribani. Hauzik leiriba fibam asida khara safanabagi damakta leiriba Sri Lankan gi government asina IMF tagi aid oina bailout pibinabagi damakta request auri. Hairiba bailout asi phangnabagi damakta IMF ki maikaidagi Sri Lanka ki government ki mathakta condition khara thamlakli. Sri Lanka ki maru oiba creditor oiriba country sing asidagi financial assurance ki mateng launubagi damakta phungdokli. Sri Lanka hairiba country asida khwaidagi yamna paisa thadaba country si India, Japan amasung China hairiba country ahum sini. Country ahum sigi manungda India amasung Japan hairiba country asidi Sri Lanka gi oina leiriba deb asi restructuring tawbada mateng panglage haiduna phungdokpa amasung masigi damakta khongthang kaya ama lokhatpa haukiba kuirabani. Adubu China hairiba country asidi hauzik fawbagi oina Sri Lanka gi deb restructuring asida Hawa yauksinba amasung masigi damakta thabak thong amata paikhatpa udri. Leiriba fibam asida Sri Lanka gi opposition lawmaker Sanasikian Rasamani ka gi maikaidagi hauzik country asida campaign amata hugduna mahakna lusingduna miyamga punduna ihaw ama haugani haiduna mahakna China da warning pikre. Masigi matungda Sri Lanka da leiriba Chinese embassy gi maikaidagi Khongthang adu asoiba amakhakni Sri Lanka hairiba country asina awaba tarakpa matam kudingmakta China na khwaidagi yamna lepa leitana mating pangtuna laklibani haiduna statement thadorakre. Ani subada masisu China gi oina nungaitaba thawdo amakhakta UK da leiba China gi embassy gi office asi atopa mafam amada hongdoknabagi damakta hotnaba matamda mafam aduda leiriba praja miyam singna yaraktabudagi UK ki government na khongthang adu athingba thamjinkre. UK da leibar Royal Mint Court State hairiba mafam asi China na matam kharagi mamangda leikrabani. Hauzik leiriba China embassy ki office adudagi mafam hongdoktuna Royal Mint ki mafam asida hongdoknabagi damakta China ki maikaidagi khongthang lokhalakpa matamda madugi surrounding da leiriba akoibagi miyoising aduna Makogi safety ki damakta akiba lay haiduna khongthang adubu yaroi haiduna tingzilaki masina maram oiduna UK government ki maikaidagi China ki embassy adu mafam aduda hongba yararoi haiduna atingba thamjinkhre. Mathangda Iran hairiba country asida matam yamna kuina miyoi kaya ama asok apan amasung asiana yauna protest angsilaglaba matungda Iran gi leiriba government asigi maikaidagi makoigi leiriba morality police ta piriba power asida ahongba khara poraklagani haiduna thajaba pirakre. Iran hairiba country asi mapung fana democratic oidaba religion da based tauba law singna punsinduna semba lenga ama leiba country amakhangni. Muslim country asigi law gi matung inna nupi singna mapan thokpa matamda hijab sizinaduna makoigi masam asi mapung fana losingadabani kanamata da uhanba yaroi hairiba niyom asibu Inbra natragana indabra haibedu yengsinnabagi damakta morality police haiba police ki tonganba special police ama leiribani hairiba police asida Iran gi government gi aduki matik yamlaba power sing exercise taunabagi damakta authority adu piri madubu misuse tawduna mafam aduda leiriba nupi kaya ama uba chaiba amasung hatpagi thawdok kaya ama hanadagi hona adumak toktuna lakre. Ikui kudringagi matam asida handak Masa amini haiba nupi amakaksu morality police ki maikaidagi puduna chatkraba matungda sire haiduna phungdorakpadagi maduda postmortem tawduna check tawruba matamda morality police ki maikaidagi custody manung aduda torture tawduna sibani haiba khaglakpadagi
Irangi mafam kaya amada nupisingna thoktuna ihau hauraki hairiba ihau adu nupising khakta natana nupa amasung atopa makhal kayagi miyoisingsu yauduna protest adubu saruk yaki hairiba ihau adu aduki matik yamna kanba amasung yamna pak sauna adumak sandoraki malembi atopa mafam kaya amadagisu ihau adubu saganaki hairiba ihau asida miyoi chani dagina sahum fawba hauzik fawbagi oina sikrabani miyoi lising dagina lising ani fawbagi Sangdasa hauzik soktuna leiri haina report kaya ama dumak thokli. Asumna tha anihum henna ihau asi chatharaklaba matungda finally Iran gi government ki maikaidagi positive response ama hoina hauzik Iran da leiriba morality police ki oiba power amasung function asida ahongba khara poraklagani haiduna hazaba pirakli. Mathangi update ta November thagi last week asigi matam asida Russia gi maikaidagi Anoba nuclear icebreaker ani amagasu launch tawkre. Nuclear icebreaker ani asi launch tawbagi event asida Russia gi President Vladimir Putin gi maikaidagi lakadoriba sahi 2030 asi fawbagi manungda Russia asi nuclear powered oiraba icebreaker mapal lairagani haiduna mahangno fongdoki. Icebreaker hairiba asi jahas makal amakhakni unna famjinduna lairaba mafamsing aduda mathakta lairiba unsing adubu Sauraba jahas asina thugaiduna maningda lakadoriba jahasing adugi lambi sembiba jahas makal amakakni Arctic Sea amasung Northern Sea Route ki lambi asi sizinaba matamda icebreaker asi kwaidagi yamna mathau taba wasak ama hauzik oiribani Nuclear icebreaker ki lamjen asida hauzik ki oina Russiana lairiba atopa country asidagi mangjin thana lairi Russia amasung Ukraine ki landfam asigi matungda hauzik asi Western countries sing asina Russia gi matakta thamjilakliba athingba kaya asina maram oiduna hauzik Russia asi makoigi posai sing putok pusin tawnabagi damakta Eastern thangba saruk asidagi ayamba lakadorba matam asidadi suksoi soidana sizinnarakadorobani maram maduna hairiba nuclear icebreaker sing asigi mathausu Russia da duki matik yamna taagani matangda hauzik sonariba Russia amasung Ukraine gi landfam asigi oiba quick update amakhakta Ukraine gi maikaidagi Russia gi military base mathakta yamna kanna attack chathagre maduda Russia gi nuclear capable bombers yauna attack tawki masigi matungda Russia gi maikaidagi Ukraine gi mathakta yamlaba rocket sing masing hengatna haujikana kapsilakli lanfam masi yamna kuina soknarakpana maram oiduna country ani makki lairiba troops sing asigi morality de yamna chawba ahongba ama lakpa amasung lanfam masi yamna nemtharurobani adubu haudo asina maram oiduna hanagumna amuka sohanna lanfam asida thawa yausina yamna kanna soknaba haugalakli masini ngasigi oinadi video si mata asida losinjarage matangi anauba video update amada amukta hanna tengnarasi